Mla Rameshwar Yaona Meeoi mangagi Mathakta fine taurakpa election petition High Court na dismiss taukhre. Premium petrol industry and diesel gi maman hengkatkre. North Korea gi lusingba Kim gi masanupi na lan oraiba yengshinba chatpada tiang thaukhre. Iran da thokliba lan na Ukraine da pressure hengkalakle Russia na anauba lalong semli. Idan Peter na lakpada mayona yaipa pauzen pirakli. Malemda Islam lining setpa singi idan Peter na lakpada Manipur Youth League mayona yaipa pauzen pizari malemda khundaminari tongan ba Kangleipak phurup singi manungda asauba phurup ama oiriba Islam lining setpa singi sahi amagi manungda tangna pangthokpa idan Peter na lakpada lamdam asida khundaminari ba Islam lining setpa maitai pangan singi maphamda Manipur Youth League mayona yaipa pauzen pizari Numit asi Islam lining setpa singi thabum ama supna sara henba Ramadan tha loiraba matungda pangthokpa kathokpada yumpham oiba senglaba kumhai amani lamdam asigi puwarigi tangkak amada maitai ningon sing piduna leibak asida puna khundaminarakiba maitai pangan isininaw singna kumhai asi harau tayamna pangthokpa oiresanu numit asina lakpada lamdam asida khundaminariba Kangleipak phurup punamak hena nusinaba awa ana laitaba ingtapa chawkhat lamjenda Khumang sapsinba khundaminariba phurup Kangleipak singi marakta puna hingminaba puna sakhonminaba khunai ama purakpa oresanu haina sirosida phongdokli Manipur da Bjp Leiriba Makhei state asida Santi Hanjinlakkani haibagi Thajaba Leitre haina CNP gi lusingba Makhei Santi na phongdokre Islam lining setpa singi kumhai idan Peter malem sinba thungna pangthokna bagum lamdam asida su lining laison gi thauram ga loinana harau tayamna pangthokre